Fanglaroidra mi pairure, oiraroidra haiduna wazarure. Nahangna ifamda lakhiba mikup adudagi. Aigi chainasu masing hantharakle. Maichak pumba tapna kokpa haurakle. Nahakse karini haina haisige. Oire aigidi nangna chaning tana. Akitu jumba karisu yauda. Thamoigi pothafam ama. Thajarude asumna nangna aigi punsi asibu lamjingbirakani haiba. Fanglaroi nahakkumba atai kana ama. Heli pumnama nangna ihenta heli. Wado hairaga pibareldo illi. Kainu na khut ko ingside. Ningtham thanina khare ingdaba. As yaro masingang se. Sodena na batar. Prabal chatholaga ne. Aigi nakta lao. Ai leiramagi ko. Mi ai chak toga luhumpham chatludoini imasi hoiga. Chalamba pibareldo chap leplaga amu onsilaklaga haire. Kaidoba chalugeba nangde. Mi thabak tawba yawrudoini kaino. Ayingbaduda nanabani chatpa yaroi ko. Aidi chatludoini. Yaroi haidi yaroi. Yaroi chatpa. Lamhengano angangna. Pibareldo ngang-ngang-duna changkre. Yaisnado tapna soli. Yarasu yadrasu chatnina. Chagi sing toklaba tungni yaisnado phiya thaba ama illaga chatnaba loisili. Tanjaduda mapandagi chanuna yaisnabu kaure. Inamsi lushinba loirabo. Yaisnana khongge tawbaga pibarelna phat machindu mela khumle. Nanamado makukti ena tungkre noi chaluro. Yambungde chalaroidra. Nanama matom lehobudu nungairoi ai lehoragi imasiga noini chaluro. Kayam kana ngamdrino yambo. Yam kana ngamdaba inati hidak pizaraga phabra yenge. Hidak to tongana thambado adu ina pizabiyu ataidi chabe yadabani. Hoi ai yengage noi chaluro ko phasana. Hoi chanudu makhada kumthare. Haima nanamadi la aroi haibro. Hoi yambungna phawre chalasila. Hoida ingna ingbane lehorasan. Pibareldo inthoklaga sauri. Kainu yambo mi ai chatluge hairaga. Ain chatpe yaro haise phagi type yare tumulo. Na tumo emta. Asi hairaga isau langlaga sofa duda janglaga phamthakre. Hai karan dongnu ne. Nare ni nangbo. Law tumurase. Jonathan ta tumujo. Oh Pare dudi mai muthalage ko muthat pi waide tumpham thokpa dum tumina tumuchu yadro aidi mai ngan base kya hina zadaba khatna base yam hauna roise pibarel du tumin kari so haida changlaga phamungdu da phone me tunale yasna su phi athaba ama invoice so poi tawraga film yengduna le ngaha gengamlaga adum tum thakre pibarel du phone me panate yasna bolone yengliban Nupi aduna tungkiba ubada machinda sonduna hogale. Asu yam ningay kan ba angang sibu kamay tawduino aybo. Lakadaba masina kam tawduriba. Pibarel na yaisnabu pamlaga pure. Nupi do mamitu tumna chorolo lai. Yambo haune fridge dagi gulado amta bibiramo. Yaisnagi chorolduda nupado nokli. Gulada ngaujabai changsi mangda po ek solida. Phamungda tapna tumhalle. Kuiraga ningay kan basum heli. Ama po laknaba ngamdri ama muglani. Wahaydo haina yaisnabu phazana sembiraga masu tumkre. Mathangi numitni pibarel ga yaisnaga bazarda laklami. Poche leiba loiraba tungda achapot chakisi haiduna cafe amada laklami. Manung changlakpada parigariyaga punna phaminaduna achapot chaminaduna leirami. Yaisnadi hanna yenglakte paridi mabu munna yengle. Pibarelna chair ama chingthoklaga yaisnabu tapna phamhalaga haire. Kai janinge? Fruit salad oina chage. Hoi ataidi. Yare.
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯄꯥꯔꯤꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯨꯕꯗ ꯔꯤꯌꯥꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯈꯣꯏ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯍꯧꯔꯛꯏ꯫ ꯏꯁꯧ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯅꯥ ꯎꯅꯕꯅꯣ ꯁꯤꯗ ꯂꯥꯛꯏꯁꯦ? ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯗꯨꯗꯅꯤ ꯑꯃꯨꯛ ꯍꯩꯅꯔꯛꯇ꯭ꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥ? ꯅꯪ ꯉꯥꯡꯂꯤꯗꯣ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦ? ꯃꯤꯌꯥꯝ ꯃꯥꯡꯅꯤ ꯀꯥꯎꯕ ꯃꯈꯩ ꯑꯅꯤꯗꯨ ꯈꯠꯅꯔꯛꯂꯤ꯫ ꯔꯤꯌꯥ ꯁꯥꯎꯅ, ꯐꯩ ꯅꯨꯄꯥꯕꯨ ꯅꯪ ꯈꯛꯇꯔꯣ? ꯑꯇꯩꯁꯨ ꯌꯥꯝ ꯂꯩ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯏꯀꯥꯏꯅ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯇꯍꯥ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯣꯏꯕꯒꯤ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯔꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯆꯟꯒꯤ ꯀꯥ ꯂꯣꯏꯁꯤꯟꯕꯗ ꯗꯥꯏꯔꯤ ꯑꯃ ꯊꯦꯡꯅꯩ꯫ ꯗꯥꯏꯔꯤꯗꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯒꯠꯄꯗ ꯆꯦꯇꯠ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯏꯔꯝꯂꯤꯕ ꯍꯦꯟꯔꯥꯏꯇꯤꯡꯗꯨ ꯎꯕꯗ ꯇꯨ ꯈꯪꯆꯨꯡ ꯄꯟꯊꯗ ꯋꯥꯍꯩꯁꯤꯡꯗꯨ ꯇꯞꯅ ꯂꯣꯏꯅ ꯄꯥꯔꯝꯃꯤ꯫ ꯃꯆꯦꯒꯤꯗꯃꯛ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯄꯥꯔꯨꯕꯗ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯀꯥꯏꯔꯔꯤ꯫ ꯀꯞꯂꯦ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗꯗꯤ꯫ ꯀꯥꯎꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯇꯥꯈꯤꯕ ꯅꯨꯡꯁꯤ ꯃꯃꯤ ꯑꯣꯏꯈꯤꯕꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ꯫ ꯆꯦꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯀꯞꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯒꯤꯗꯜꯕꯨ ꯃꯈꯨꯠ ꯄꯦꯅ ꯍꯥꯠꯅꯤꯡꯂꯛꯏ꯫ ꯊꯧ ꯊꯣꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯐꯥꯖꯤꯜꯂꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯏꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯤ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯃꯔꯥꯡ ꯇꯧꯅꯔꯤ꯫ ꯂꯩꯃꯅ, ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯠꯄꯁꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯅꯤꯌꯦ ꯃꯥꯁꯤ, ꯑꯩ ꯄ꯭ꯔꯤꯌꯥꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ꯫ ꯍꯣꯔꯦꯟ ꯁꯤꯗ ꯂꯥꯛꯀꯗꯕ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤꯗ ꯂꯥꯛꯑꯒ ꯌꯦꯡꯕꯗꯨꯗꯤ ꯑꯥꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯐꯔꯦ ꯏꯃꯥꯁꯤ ꯍꯣꯏ ꯆꯠꯂꯝꯒꯦ, ꯅꯪ ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯅꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯂꯩꯃ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯪꯕꯨ ꯅꯁꯥꯗꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ? ꯌꯥꯅꯤ, ꯀꯩꯝ ꯇꯧꯔꯣꯏꯌꯦ꯫ ꯀꯩꯝ ꯇꯧꯗꯕ ꯅꯠꯇꯦ, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯅꯤ꯫ ꯃꯤꯅ ꯑꯉꯥꯡꯅ ꯀꯩꯅ ꯁꯣꯏꯗꯅ ꯊꯦꯡꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯄꯥꯈꯠꯇꯧꯕ ꯑꯩꯅ ꯄꯥꯈꯠꯇ꯭ꯔꯒ ꯌꯥꯝꯕꯨꯡ ꯅꯣꯏꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄꯤ ꯂꯩꯔꯤ꯫ ꯍꯣꯏꯁꯦ ꯍꯣꯔꯦꯟ ꯐꯠꯍꯜꯂꯛꯅꯕ ꯇꯧꯁꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯐꯝ ꯌꯧꯔꯤ꯫ ꯃꯨꯈꯤꯅ ꯇꯧꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯁꯝꯂꯒ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯗꯤ ꯃꯤꯠꯆꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯈꯨꯟꯗꯥ ꯁꯥꯔ ꯂꯩꯔꯝꯃꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯗꯥꯡ ꯌꯧꯕꯁꯤꯕꯨ ꯀꯝꯗꯧꯕꯤꯒꯦ? ꯌꯥꯔꯦ ꯏꯀꯥꯏꯕꯒ ꯄꯤꯕꯤꯔꯛꯑꯅꯨ, ꯂꯩꯀꯥꯏ ꯃꯤꯅ ꯐꯣꯡꯉꯛꯑꯕꯅꯤ꯫ ꯑꯗꯣ ꯑꯃꯗꯣ ꯀꯌꯥꯝ ꯐꯖꯍꯧꯒꯦ? ꯏꯁ, ꯑꯩꯈꯣꯏꯗꯒꯤ ꯃꯥꯅꯕꯨ ꯍꯦꯟꯖꯤꯜꯂꯤꯅꯦ, ꯏꯕꯨ ꯏꯀꯥꯏꯗꯦ꯫ ꯍꯣ, ꯌꯥꯝ ꯐꯖꯍꯧꯕꯅꯦ꯫ ꯀꯣꯝꯄ꯭ꯂꯦꯛꯁꯟ ꯐꯖꯕꯅꯤꯅ ꯀꯣꯛꯌꯦꯠ ꯐꯩꯖꯣꯝ ꯇꯧꯕꯗꯣ ꯌꯥꯝ ꯐꯖꯍꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯀꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯥꯗꯒꯤ ꯕꯣꯔ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯅ ꯃꯌꯥꯝꯗꯨ ꯅꯣꯛꯅ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ ꯌꯥꯏꯁꯅꯥꯁꯨ ꯃꯃꯥ ꯍꯣꯏꯗ ꯆꯠꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯌꯥꯝꯕꯨꯡ, ꯅꯪ ꯂꯣꯏꯔꯕ꯭ꯔꯣ? ꯌꯨꯝ ꯆꯠꯂꯁꯤꯔꯣ? ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯤ, ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ꯫ ꯍꯣꯏ ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ꯫ ꯀꯣꯜꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯂꯩꯃꯅ, ꯊꯣꯏꯕ, ꯏꯃꯧꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯕꯅꯤ, ꯅꯪ ꯆꯠꯅꯕ ꯇꯧꯔꯣ꯫ ꯁꯦ ꯈꯦꯔꯁꯦ ꯄꯨꯈ꯭ꯔꯣ, ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯃꯥꯁꯤ, ꯃꯥ ꯒꯥꯔꯤꯗ ꯂꯩꯔꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯂꯣꯝꯗꯒꯤ ꯑꯍꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯂꯥꯎꯅꯔꯛꯏ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯤꯔꯗꯨ ꯍꯨꯟꯗꯣꯔꯛꯂꯒ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯏꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯀꯥ ꯍꯦꯟꯅ ꯌꯥꯡꯈꯠꯂꯦ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯌꯧꯁꯤꯜꯂꯛꯄꯗ ꯎꯔꯦ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯟꯕꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯝꯂꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯥꯗꯣ ꯈꯟꯊꯕ ꯇꯧꯔꯝꯗ
ꯃꯩ ꯆꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇꯨ ꯐꯅ ꯌꯥꯝꯅ ꯀꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯁꯤꯠꯂꯣꯝꯗꯒꯤ ꯒ꯭ꯂꯥꯁꯇꯨ ꯍꯥꯏꯒꯠꯂꯒ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯡ ꯁꯤꯠꯇꯨꯗ ꯌꯦꯡꯂꯨꯕꯗ ꯌꯥꯏꯁꯅꯥꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯤꯠꯇꯨ ꯏꯍꯧꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯒ꯭ꯂꯥꯁꯇꯨ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯌꯥꯏꯁꯅꯥꯕꯨ ꯀꯧꯔꯤ꯫ "ꯌꯥꯏꯁꯅꯥ, ꯁꯦ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯁꯦ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ!" ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯃꯤꯟ ꯐꯪꯗꯦ꯫ ꯑꯃꯨꯕ ꯒ꯭ꯂꯥꯁ ꯑꯣꯏꯕꯒ ꯃꯩꯈꯨ ꯌꯥꯝ ꯀꯥꯁꯤꯟꯕꯒ ꯀꯩꯁꯨ ꯎꯕ ꯐꯪꯗꯦ꯫ ꯃꯈꯨꯠ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ, ꯀꯞꯅ ꯀꯞꯅ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯑꯇꯞꯄ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯖꯔꯛꯄꯗꯨ꯫ "ꯌꯥꯝꯕꯨꯡ!" ꯄꯤꯅ ꯆꯣꯠꯂꯕ ꯃꯤꯠ ꯑꯗꯨꯅ ꯇꯞꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯅ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨ꯫ ꯄꯦꯕꯥꯔꯦꯜꯗꯨ ꯐꯠ ꯆꯦꯟꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯜꯂꯤ ꯅꯨꯄꯤꯗꯨꯗ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯒ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯁꯥꯗꯨꯗ ꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ, "ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯁꯦ, ꯌꯥꯝꯕꯨꯡ ꯌꯦꯡꯒꯦ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯌꯥꯏꯁꯅꯥ." ꯋꯥꯗꯨ ꯍꯥꯏꯅ ꯄꯤꯅ ꯇꯨꯞ ꯁꯤꯟꯊ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯤ꯫ ꯑꯀꯣꯏꯕꯗ ꯃꯤ ꯂꯩ ꯍꯥꯏꯕꯒ ꯑꯃꯗ ꯈꯪꯈꯤꯗ꯭ꯔꯦ꯫ "ꯑꯩꯅ ꯏꯁꯤꯡ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗ ꯊꯣꯝꯃꯛꯏꯅꯤ. ꯑꯩꯒꯤ ꯐꯣꯟꯁꯨ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ. ꯑꯩ ꯀꯤꯕꯩ ꯀꯥꯆꯤꯟ ꯑꯃꯗ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂ ꯂꯩꯔꯨꯏꯅꯤ ꯌꯥꯝꯕꯨꯡ." ꯋꯥꯗꯨ ꯉꯥꯡꯅ ꯌꯦꯡꯊꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯐꯅꯌꯥꯝ ꯁꯣꯛꯂꯝꯂꯦ꯫ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯍꯥꯏꯊꯔꯦ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯄꯥꯈꯠꯅ ꯌꯥꯏꯁꯅꯥꯕꯨ ꯉꯥꯛꯄꯤꯔꯒ ꯃꯃꯥꯏꯗ ꯄꯣꯞ ꯊꯥꯗꯨꯅ ꯀꯧꯔꯤ꯫ "ꯌꯥꯏꯁꯅꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯌꯥꯝꯕꯨꯡꯗ ꯀꯩꯁꯦ ꯇꯥꯕ꯭ꯔꯕ?" ꯇꯟꯖꯥꯗꯨꯗ ꯂꯩꯃꯍꯣꯏꯁꯨ ꯆꯦꯜꯂꯛꯏ꯫ "ꯊꯣꯏꯕ, ꯏꯃꯧ ꯀꯩꯗꯧꯔꯦ? ꯁꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ." ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯁꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯉꯁꯥꯏ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕ ꯅꯨꯄꯥꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯃꯆꯤꯟ ꯍꯪꯕꯗ ꯒꯤꯗꯜꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯆꯦꯡ ꯂꯩꯕ ꯑꯣꯏꯕꯅ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯈꯤꯕꯗꯨ ꯃꯤ ꯆꯤꯟꯕꯅ ꯎꯍꯧꯗꯕꯅꯤ꯫ ꯃꯥ ꯌꯥꯎꯔꯦ ꯈꯜꯂꯒ ꯊꯣꯝꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯍꯟꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯨ ꯃꯁꯥ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯃꯥꯕꯨ ꯁꯤꯡꯅꯔꯛꯄꯁꯤꯗ ꯒꯤꯗꯜꯕꯨ ꯍꯤꯡꯅ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯕ ꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯒ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯃꯨꯟꯈꯤꯒꯦ ꯇꯧꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯌꯥꯝꯅ ꯄꯣꯛꯏ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯃꯦꯀꯞꯁꯤꯡꯗꯨ ꯀꯣꯛꯂꯤ ꯃꯤꯠꯄꯥꯟꯗꯨ ꯃꯨꯔꯤ ꯇꯧꯔꯝꯃꯤ꯫ ꯆꯤꯟꯕꯥꯜꯒꯤ ꯂꯤꯞꯁꯇꯤꯛꯇꯨꯁꯨ ꯀꯣꯛꯊꯔꯝꯂꯤ꯫ ꯃꯌꯥꯝꯗꯨ ꯎꯔꯒ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯕꯦꯜꯀꯅꯤꯗꯨꯗ ꯊꯣꯔꯛꯂꯒ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯀꯨꯞꯊꯅ ꯁꯥꯟꯅꯔꯤ꯫ "ꯃꯤꯗꯨ ꯐꯪꯉꯕ꯭ꯔꯥ?" ꯐꯣꯟꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ꯫ "ꯐꯪꯉꯤ. ꯒꯤꯗꯜꯅ ꯅꯦꯛꯑꯒ ꯊꯥꯗꯣꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ. ꯃꯔꯤꯟ ꯇꯦꯡꯂꯒ ꯍꯪꯕꯗꯒꯤ ꯒꯤꯗꯜꯒꯤ ꯂꯩꯐꯝꯁꯨ ꯈꯪꯉꯤ. ꯑꯊꯨꯕꯤꯗ ꯃꯤ ꯈꯔ ꯊꯥꯈꯣ. ꯃꯥꯕꯨ ꯐꯪꯗꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ ꯁꯥꯔ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯇꯧꯖꯩ." ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯃꯥ ꯐꯅ ꯀꯨꯏꯅ ꯍꯛꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯏꯁꯅꯥꯗꯨ ꯃꯃꯥꯡꯗ ꯆꯣꯔꯣ ꯂꯣꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯑꯩ ꯌꯥꯝ ꯀꯤꯌꯦ ꯌꯥꯝꯕꯨꯡ. ꯅꯪ ꯆꯠꯈꯤꯅꯨ. ꯑꯩ ꯀꯤꯌꯦꯕ." ꯄꯤꯕꯥꯔꯦꯜꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯥꯏꯁꯅꯥꯕꯨ ꯇꯞꯅ ꯊꯦꯝꯕꯤꯔꯛꯏ꯫ "ꯌꯥꯝꯕꯨꯡ ꯂꯩꯌꯦ ꯌꯥꯏꯁꯅꯥ. ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ. ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ. ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯅꯨꯄꯤꯗꯨ ꯍꯤꯒꯤꯛ ꯆꯤꯡꯅ ꯀꯞꯂꯒ ꯄꯤꯕꯥꯔꯦꯜꯗ ꯆꯦꯠꯅ ꯀꯣꯜꯂꯛꯏ꯫ "ꯁꯦ, ꯐꯖꯅ ꯇꯨꯝꯊꯣꯛꯑꯁꯤ. ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯇꯨꯝꯂꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯅꯨꯡꯁꯤ, ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤ ꯌꯥꯝ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ꯫ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯒ ꯍꯤꯛ ꯑꯃꯨꯛ ꯆꯤꯡꯂꯒ ꯇꯨꯝꯊꯈꯤꯕꯒꯨꯝ ꯇꯨꯝꯂꯤꯕꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯃꯍꯥꯛꯅ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯁꯅꯥꯅ ꯍꯧꯒꯠꯂꯒ ꯀꯨꯝꯂꯛꯄꯗ ꯆꯅꯨꯒ ꯂꯩꯃꯒꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃ ꯏꯃꯧꯕꯨ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯇꯧꯗ꯭ꯔꯦ ꯏꯃꯥꯁꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯔꯁꯤꯕꯨ ꯏꯃꯥꯁꯤ ꯍꯣꯏ ꯋꯥꯅꯕꯅꯤ ꯀꯔꯤꯒꯤ ꯏꯃꯧꯅ ꯇꯧꯗꯧꯔꯤꯅꯣ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯅꯅꯦ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯂꯤꯕꯁꯤꯕꯨ ꯅꯆꯟꯅꯨꯄꯤꯁꯨ ꯂꯩꯔꯤꯁꯤꯗꯤ ꯏꯃꯧ ꯄꯣꯊꯥꯔ ꯂꯩꯖꯧ ꯏꯃꯥꯁꯤꯗꯤ ꯉꯔꯥꯡ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯋꯥꯈꯜꯁꯦ ꯋꯥꯃꯟꯗꯅ ꯀꯞꯄꯨ ꯀꯞꯂꯨꯔꯕꯅꯤ ꯏꯃꯥꯁꯤ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ ꯁꯥꯔꯤꯀꯥꯟꯁꯤꯗ ꯊꯛꯍꯧꯔꯣ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯛꯂꯒ ꯁꯪꯒꯣꯝꯗꯨ ꯇꯞꯅ ꯊꯛꯏ ꯂꯨꯍꯣꯡꯐꯝꯗꯗꯤ ꯆꯠꯂꯨꯗ꯭ꯔꯕꯣ ꯏꯃꯥꯁꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯂꯨꯔꯒꯦ ꯅꯄꯥꯕꯨꯡꯒꯅꯦ ꯅꯈꯣꯏ ꯌꯥꯝꯕꯨꯡꯒ ꯆꯠꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯨ ꯃꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯠꯂꯨꯁꯤꯔꯥ ꯍꯩꯖꯥꯕꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯅꯣ ꯌꯦꯡꯂꯨꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯁꯣꯝꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯅ ꯀꯤꯗꯜꯗꯨ ꯐꯥꯗꯨꯅ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯄꯨꯊꯔꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯑꯗꯨꯛ ꯅꯧꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯃꯜ ꯂꯩꯇ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯔꯒ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ ꯀꯤꯗꯜꯗꯨ ꯃꯈꯨꯠ ꯄꯦꯟꯅ ꯄꯨꯊꯔꯤ ꯂꯦꯝꯕꯤꯒꯤ ꯇꯅꯧꯕ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯅꯤꯡꯁꯤꯡ ꯆꯥꯛꯄ ꯍꯦꯜꯂꯛꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯗꯤ ꯐꯨꯕꯗ ꯁꯤꯗꯧꯔꯦ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯁꯤꯕꯒꯨꯝ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯗ ꯂꯩꯔꯤꯕ ꯑꯁꯥꯎꯕ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯍꯦꯟꯈꯤꯕꯅ ꯃꯈꯨꯠ ꯄꯦꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯌꯦꯛꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯃꯥꯒꯤ ꯃꯩꯆꯥꯛꯇꯨ ꯈꯪꯕꯅ ꯀꯅꯥꯅꯁꯨ ꯈꯥꯝꯂꯨꯗ꯭ꯔꯦ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔꯗꯨ ꯐꯠ ꯆꯤꯡꯂꯒ ꯃꯔꯥꯏꯕꯛꯇꯨꯗ ꯃꯔꯨꯗꯨ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯄꯦꯟꯗꯅ ꯀꯞꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨ ꯀꯨꯟꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯅꯪꯒꯤ ꯂꯃꯟꯁꯤꯡ ꯅꯪꯗꯤ ꯋꯥꯍꯜꯂꯔꯣꯏꯀꯣ ꯑꯩ ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯂꯦꯝꯕꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯩꯔꯝꯂꯕ ꯉꯁꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯒ ꯑꯩ ꯄꯦꯜꯂꯤ ꯗꯗꯥꯅ ꯑꯩꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯍꯥꯏꯗꯨꯅ ꯆꯦꯅ ꯀꯣꯜꯂꯒ ꯃꯥꯁꯨ ꯍꯔꯥꯎꯕ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯂꯝꯕꯅ ꯃꯗꯨꯃꯛꯇꯤ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ ꯗꯦꯕꯆꯟꯗ꯭ꯔꯗꯨ ꯃꯁꯨꯕꯨ ꯁꯦꯟꯅꯔꯤ ꯍꯩꯃꯥ ꯏꯁꯨ ꯁꯅꯥ ꯅꯪꯕꯨ ꯂꯣꯏꯅ ꯃꯣꯠꯂꯅꯤꯅꯦ ꯑꯉꯥꯡꯗꯨ ꯃꯔꯣꯟ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ ꯋꯥꯗꯨ ꯂꯠꯂꯤ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯑꯩꯁꯨ ꯇꯧꯒꯦ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯗꯦꯕꯆꯟꯗ꯭ꯔꯅ ꯒꯝꯂꯥ ꯃꯈꯣꯡ ꯁꯦꯡꯂꯤꯕꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯥꯎꯔꯤ ꯇꯟꯖꯥꯗꯨꯗ ꯂꯩꯃꯗꯨ ꯊꯣꯔꯛꯂꯒ ꯍꯩꯃꯥ ꯏꯁꯨ ꯁꯅꯥ ꯂꯣꯏ ꯃꯣꯠꯄ ꯇꯥꯔꯦ ꯃꯃꯥꯁꯤꯅ ꯆꯩꯔꯅꯤꯅꯦ ꯂꯥꯛꯑꯣ ꯁꯪꯒꯣꯝꯁꯦ ꯊꯛꯎ ꯂꯥꯛꯑꯣꯁꯦ ꯇꯜꯂꯤ ꯀꯩꯁꯨ ꯑꯩ ꯄꯨꯄꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯆꯠꯂꯨ ꯁꯪꯒꯣꯝꯗꯨ ꯊꯛꯂꯨꯔꯣ ꯄꯨꯄꯨꯁꯨ ꯂꯥꯛꯂꯗꯧꯅꯤ ꯀꯨꯆꯨ ꯉꯧꯕ ꯑꯗꯨꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯖꯤꯟ ꯁꯣꯔꯠ ꯑꯃ ꯁꯦꯠꯂꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯂꯥꯎꯇꯛ ꯇꯧꯏ ꯄꯤꯁꯨꯝꯁꯨ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃꯅ ꯌꯦꯛꯈꯤꯕꯒꯨꯝ ꯃꯨꯁꯨꯛ ꯃꯨꯅ ꯄꯤꯛꯇꯛ ꯁꯥꯡꯇꯛ ꯇꯧꯏ ꯃꯤꯇꯥꯗꯤ ꯃꯃꯥ ꯃꯥꯜꯂꯤ ꯅꯥꯇꯣꯟ ꯇꯥꯔꯛꯄ ꯑꯃꯗꯤ ꯂꯥꯏꯕꯛ ꯈꯗꯥꯡ ꯇꯥꯔꯛꯄꯗꯤ ꯄꯨꯔꯥ ꯃꯄꯥꯅꯤ ꯑꯗꯨꯒ ꯈꯖꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯦꯝꯕꯤꯒꯤ ꯈꯖꯥꯏ ꯂꯧꯏ ꯌꯥꯝ ꯍꯩꯅ ꯁꯦꯝꯕꯤꯔꯛꯂꯦ ꯏꯁꯣꯔ ꯃꯥꯅ ꯉꯧꯅ ꯙꯨꯞ ꯂꯥꯎꯏ ꯃꯃꯥꯒꯨꯝ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯌꯥꯏꯁꯅꯥꯒꯤ ꯆꯩꯅꯥ ꯃꯌꯥꯝꯗꯨ ꯈꯪꯕꯒꯤꯔ ꯑꯗꯨꯃꯛꯇꯤ ꯇꯧꯍꯟꯕꯤꯔꯛꯇ꯭ꯔꯦ ꯑꯉꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯄ꯭ꯔꯤꯌꯥꯗꯤ ꯃꯌꯨꯝꯗꯕꯨ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯌꯥꯏꯁꯅꯥ ꯍꯣꯏꯗꯗ ꯂꯩ ꯃꯃꯥꯅ ꯐꯧꯄꯥꯛ ꯂꯧꯒꯦ ꯐꯪꯖꯗꯦ ꯑꯉꯥꯡ ꯑꯁꯤ ꯑꯃꯅ ꯑꯃꯨꯛ ꯂꯧ ꯑꯃꯅ ꯑꯃꯨꯛ ꯃꯨꯟꯅ ꯇꯧꯅꯩ ꯄ꯭ꯔꯤꯌꯥꯅ ꯃꯆꯥ ꯁꯅꯥ ꯀꯩꯅꯣ ꯈꯨꯠꯀ ꯂꯣꯏ ꯃꯣꯠꯂꯤꯁꯤꯕꯣ ꯁꯦ ꯃꯃꯥ ꯆꯥꯒ ꯈꯨꯠ ꯍꯥꯝꯃꯨꯁꯤ ꯂꯥꯛꯑꯣ ꯇꯟꯖꯥꯗꯨꯗ ꯆꯅꯨꯗꯨ ꯐꯠꯊꯣꯔꯛꯂꯒ ꯏꯅꯝꯆꯥ ꯑꯩ ꯑꯣꯏꯅ ꯇꯧꯕꯤꯔꯨꯔꯒꯦ ꯏꯅꯝꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯔꯨꯔꯣ ꯃꯆꯥ ꯁꯅꯥ ꯂꯥꯛꯑꯣ ꯅꯤꯁꯤꯒ ꯆꯠꯂꯨꯔꯁꯦ ꯑꯗꯨꯒ ꯕꯣꯛꯁꯤꯅ ꯁꯦꯝꯂꯤꯁꯦ ꯆꯥꯅꯕ
ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯑꯉꯥꯡꯗꯣ ꯃꯥꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯏꯁ ꯉꯁꯥꯏꯈꯩ ꯅꯪ ꯂꯧꯔꯒ ꯑꯩꯒꯤ ꯇꯔꯟ ꯑꯩꯅ ꯁꯦꯟꯅꯗꯣꯏꯅꯤ꯫ ꯉꯥꯡꯅ ꯉꯥꯡꯅ ꯃꯥꯁꯨ ꯆꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯤ꯫ ꯍꯩ ꯃꯃꯥ, ꯅꯉꯥꯏ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ? ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯃꯨꯈꯤ ꯍꯣꯏꯕꯨ ꯂꯧꯔꯨꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯄꯨ ꯂꯥꯛꯂꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯆꯥꯅꯨꯄꯤꯅ ꯆꯥꯒꯤꯁꯤꯡ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ, ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ, ꯏꯪꯈꯣꯜꯒꯤꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯟꯈ꯭ꯔꯦꯗ, ꯀꯩꯒꯤꯅꯣ ꯁꯨꯛ ꯌꯥꯝꯕꯁꯤ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯌꯥꯏꯔꯦꯜꯗꯣ ꯃꯈꯣꯡ ꯃꯆꯥꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯜꯂꯛꯂꯒ ꯃꯄꯥꯒꯤ ꯃꯈꯣꯡꯗ ꯐꯠꯀꯣꯜꯂꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯕꯣꯕꯣ ꯍꯣꯏ ꯂꯥꯛꯂꯤꯁꯤ ꯎꯗ꯭ꯔꯣ ꯅꯪꯕꯣ? ꯃꯨꯈꯤꯗꯨ ꯐꯠ ꯆꯪꯂꯛꯂꯒ ꯏꯁꯨ ꯁꯅꯥ, ꯕꯣꯕꯣꯛ ꯂꯥꯛꯑꯦ, ꯕꯣꯕꯣꯛ ꯄꯝꯒꯦ ꯂꯥꯛꯑꯣꯗꯅ꯫ ꯌꯥꯏꯔꯦꯜꯗꯨ ꯐꯠ ꯄꯩꯊꯣꯛꯂꯒ ꯅꯕꯨ ꯐꯠꯇꯦ ꯕꯣꯕꯣꯛ꯫ ꯀꯩꯒꯤꯅꯣ, ꯕꯣꯕꯣꯛꯄꯨ ꯌꯥꯝ ꯐꯠꯇ꯭ꯔꯕ꯭ꯔꯅꯦ ꯏꯁꯨꯗ? ꯍꯩ ꯕꯣꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ, ꯐꯠꯇꯦꯀꯣ꯫ ꯃꯤꯅ ꯇꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯍꯩꯃ, ꯕꯣꯕꯣꯛ ꯑꯗꯨꯝ ꯂꯥꯛꯂꯤꯁꯤꯗꯤ, ꯁꯤꯁꯦ ꯕꯣꯕꯣꯛꯅꯦ ꯇꯣꯏꯅ ꯂꯥꯛꯂꯒꯦ, ꯁꯥꯎꯔꯅꯨꯁꯦ꯫ ꯑꯉꯥꯡꯗꯨ ꯀꯦꯁꯤꯟꯅꯔꯒ ꯃꯕꯨꯛꯇ ꯆꯣꯡꯁꯤꯜꯂꯤ꯫ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯦ, ꯏꯁꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥ ꯍꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯔꯣ ꯕꯣꯕꯣꯛ, ꯃꯃꯥꯅꯅꯦ ꯑꯩ ꯁꯛ ꯐꯖꯔꯤꯁꯦ ꯂꯝ ꯍꯦꯟꯗꯕꯒꯤꯅꯤ ꯍꯥꯏ꯫ ꯃꯥꯅꯤ, ꯏꯁꯨꯅ ꯂꯝ ꯍꯦꯟꯗꯕꯒꯤꯅꯤ ꯁꯛ ꯐꯖꯔꯤꯁꯤ, ꯑꯗꯨꯅꯅꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ, ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯃꯥꯗ ꯇꯧꯗ꯭ꯔꯁꯨ ꯅꯤꯁꯤꯒ ꯃꯥꯃꯥꯆꯥꯗ ꯑꯣꯏꯅ ꯇꯧꯏ ꯑꯩꯗꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯉꯥꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯁꯨꯒꯤ ꯃꯆꯥꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯅ ꯍꯔꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯁꯅꯥꯗꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯐꯝꯂꯒ ꯃꯥꯏ ꯇꯛꯊꯣꯛꯂꯒ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯗꯨ ꯇꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯆꯪꯂꯛꯂꯒ ꯇꯨꯡꯗꯒꯤ ꯀꯣꯜꯂꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯆꯥ ꯁꯅꯥꯗꯤ? ꯃꯅꯦꯁꯤꯒ ꯇꯨꯝꯂꯅꯤ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥ ꯁꯅꯥ ꯂꯥꯛꯄꯗꯒꯤ ꯃꯃꯥ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯁꯦ ꯅꯤꯡꯉꯥꯏꯕꯨ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦꯅꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯐꯝ ꯈꯨꯗꯤꯡ ꯏꯆꯥꯅ ꯂꯣꯏ ꯃꯨꯟꯕꯤꯈ꯭ꯔꯒ꯫ ꯄꯤꯕꯥꯔꯦꯜꯅ ꯌꯥꯏꯁꯅꯥꯕꯨ ꯐꯠ ꯄꯝꯈꯠꯂꯒ ꯍꯥꯏꯔꯦ꯫ ꯍꯦꯔꯥ, ꯅꯍꯥꯟꯈꯩ ꯅꯤꯡꯉꯥꯏ ꯇꯧꯍꯟꯗꯦꯅ ꯋꯥꯔꯧꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯆꯥꯎꯕꯤꯁꯤ ꯅꯤꯡꯉꯥꯏ ꯄꯦꯟꯅ ꯇꯧꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯌꯥꯝꯕꯣꯡ, ꯊꯝꯃꯣ ꯑꯝꯇ꯫ ꯌꯥꯔꯣꯏ, ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯍꯜꯂꯅꯤ ꯉꯁꯤꯗꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯄꯤꯕꯥꯔꯦꯜꯅ ꯄꯝꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗꯤ ꯈꯪꯍꯧꯗꯦ, ꯃꯥꯂꯦꯝꯉꯥꯟꯕꯅ ꯂꯦꯝꯕꯤꯗꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ꯫ ꯃꯄꯣꯛ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯦꯝꯕꯤꯅ ꯌꯥꯇꯥꯈꯤꯕ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯗꯨꯗ ꯂꯥꯛꯂꯒ ꯁꯤꯠ ꯁꯦꯡꯕ ꯇꯧꯗꯨꯅ ꯑꯉꯝꯕ ꯂꯦꯝꯕꯤꯅ ꯄꯥꯝꯖꯔꯝꯕ ꯈꯔꯗꯨꯝ ꯀꯠꯄꯤ꯫ ꯉꯁꯤꯁꯨ ꯂꯦꯝꯕꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯙꯨꯞ ꯀꯦꯟꯗꯜ, ꯂꯩ, ꯑꯇꯩ ꯄꯣꯠꯆꯩ ꯈꯔꯒ ꯀꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝꯂꯨꯔꯕ ꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯊꯣꯔꯛꯏ꯫ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯔꯛꯏ꯫ ꯃꯁꯥꯗ ꯆꯣꯠꯄꯗꯨꯅ ꯆꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯃꯁꯥꯗ ꯆꯣꯠꯂꯛꯄ ꯅꯣꯡꯂꯤꯛ ꯑꯗꯨ ꯑꯃꯠꯇ ꯆꯣꯠꯂꯛꯂꯝꯗ꯭ꯔꯦ꯫ ꯅꯣꯡ ꯍꯥꯡꯂꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯍꯥꯡꯂꯝꯗ꯭ꯔꯦ, ꯍꯦꯟꯅ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯥꯇꯤꯟ ꯑꯃꯅ ꯈꯨꯝꯂꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯆꯃꯝꯅꯩ꯫ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯂꯣꯟ ꯏꯈꯣꯏ ꯈꯣꯏꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯔꯤꯒꯤ ꯂꯦꯞꯂꯒ ꯂꯩꯕ ꯑꯣꯏꯕ꯭ꯔꯅꯦ? ꯅꯣꯡ ꯀꯟꯁꯤꯜꯂꯛꯑꯦꯅꯦ, ꯁꯠ ꯁꯠ ꯆꯠꯈ꯭ꯔꯣ, ꯂꯣꯏ ꯆꯣꯠꯄ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯪꯂꯝꯕ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯋꯥꯈꯜ ꯑꯗꯨ ꯆꯃꯝꯅꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯛꯄꯅ ꯁꯦꯠꯇꯨ ꯌꯧꯔꯦ꯫ ꯅꯨꯄꯤꯗꯨ ꯁꯥꯇꯤꯟꯗꯨ ꯈꯪꯖꯤꯟ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯕꯨꯡ, ꯑꯁꯨꯃꯥꯏꯅ ꯁꯝꯃꯔꯒ ꯋꯤꯟꯇꯔꯒ ꯑꯣꯟꯅꯔꯝꯗꯥꯏꯗ ꯆꯨꯕ ꯅꯣꯡꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯅꯦ꯫ ꯏꯁꯥꯗ ꯆꯣꯠꯄꯁꯤ ꯌꯥꯝꯅꯁꯨ ꯅꯥꯕꯅꯤ꯫ ꯏꯕꯨꯡꯗꯤ ꯀ꯭ꯔꯤꯗ ꯂꯥꯛꯄ ꯑꯣꯏꯕ꯭ꯔꯥ? ꯒꯥꯔꯤꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯤ ꯀꯔꯥꯏꯗ ꯊꯝꯕ꯭ꯔꯥ? ꯑꯁ꯭ꯋꯥꯏ ꯃꯆꯤꯟꯗ ꯊꯅꯝꯃꯤ꯫
ꯑꯦ ꯑꯗꯨꯗꯤ ꯂꯥꯞꯄꯤꯅꯦ ꯅꯣꯡꯁꯨ ꯍꯥꯡꯕ ꯑꯣꯏꯗ꯭ꯔꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯣꯏꯕ꯭ꯔꯣ ꯑꯆꯧꯕꯅꯤ ꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯇꯤꯟꯁꯦ ꯄꯥꯏꯈ꯭ꯔꯣ ꯑꯩꯗꯤ ꯏꯄꯥꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯏꯕꯨꯡꯗꯤ ꯃꯁꯤ ꯇꯨꯞꯂꯒ ꯆꯠꯄꯤꯈ꯭ꯔꯣ ꯀꯕꯨꯏꯒꯤ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯇꯒꯨꯞ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯁꯦ ꯁꯤ ꯄꯨꯈ꯭ꯔꯣ ꯄꯤꯔꯛꯂꯤꯕ ꯁꯥꯇꯤꯟꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯤꯠꯀꯨꯞ ꯇꯛꯈꯩ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯪꯂꯦ ꯏꯆꯜꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯖꯦꯃꯤꯡꯂꯥ ꯀꯧꯋꯦ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯑꯩꯒꯤꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯀꯧꯋꯦ ꯃꯤꯡꯗꯒꯤ ꯁꯛꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤꯀꯣ ꯐꯖꯕ ꯇꯥꯟꯖꯥꯗꯨꯗ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯦ ꯄꯦꯄꯦ ꯂꯥꯛꯈ꯭ꯔꯣ ꯑꯩ ꯆꯠꯂꯒꯦ ꯏꯕꯨꯡ ꯁꯥꯇꯤꯟꯗꯨ ꯅꯦꯛꯁ ꯁꯟꯗꯦꯒꯤ ꯄꯨꯡ 3ꯗ ꯊꯤꯟꯕ ꯂꯥꯛꯄꯤꯌꯨ ꯃꯐꯝꯁꯤꯗ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯐ꯭ꯔꯤꯗ ꯄꯤꯕ ꯅꯠꯇꯦꯀꯣ ꯁꯛ ꯏꯐ ꯐꯖꯔꯒ ꯅꯥꯔꯗꯤ ꯃꯤꯅ ꯅꯣꯛꯅꯒꯅꯤꯅ ꯄꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯄꯤꯔꯨꯈꯤꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯁꯥꯇꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯩ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯝꯂꯩ ꯀꯔꯝꯕ ꯃꯤꯅꯣꯛ ꯌꯥꯝ ꯃꯔꯧ ꯂꯩꯕ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯐꯤꯛꯁꯟꯅꯤ ꯍꯥꯏꯕ ꯈꯟꯗꯣꯛꯄꯤꯔꯒ ꯉꯥꯛꯄꯤꯌꯨ ꯋꯥꯔꯤꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯦꯔꯦꯇꯔꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯆꯒꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯄꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯤꯕ ꯆꯦ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯅꯥꯆꯣꯝꯒꯤ ꯇꯤꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ